Nagaland Naga amadi kuki anigi marakta khana chainaba thakhre hari land dispute ke matangda Nagaland ki Naga singna kuki singi yum paktatna na mai thakhre hana social media sangda thaganarakle kadai phawo chumbo pawno khaminana ba makataba paw oimina se Manipur government ki employees sing 2005 ki January tang amagi matungda thabak changba sing 1st April 2026 tagi Unified Pension Scheme piragani hana Chief Secretary Finance Government of Manipur Punit Kumar Goel na khuyek piduna thadrokpa general amana phongdorakle Nakalamuram dangarang kuki amadi party ani ki marakta khanakibagi thaudok loina na security ka mukna bagi thaudok na singbada aso apan kiya yauna khre hari Andro AC की former Congress candidate के सामने थेमचाव केरला पुलिस ने fraud case का मरी लेना न फार है महाना केरला businessman अमदे की high return पीगने है जो 1.84 crore लौथोक लंबने है लिटान की थौदोक्ता IDP शिंगमतें पांखरे है हाउ की बचाही 2023 की May 3 तक की लंदन से द थोड़ा की इरांग से द मसागी मयुम मकई मैथादो पीबद की लांजलक तो न हौजे तोंगान रुले केम सिंगला चंगजफम लौदुना लैरिबा IDP सिंगना लेतांगी थौदो असिदा मयुम मकई मै थादोपी करब सिंगिदमा अंगम मतेंग पांखरै उखुल डिस्ट्रिक्ट की मनुंग चनब लितांद हौजिक थोक्लिबा इरांग असिना मरम ओइरगा मयुम मकई मैना थादोखिबदगी रुले केमता लैरिबा तांखोल इचनाउ सिंगिदमा ngarang langol leima khulel rulik kem amadi chursanpur maite united committee na tom sing sang organization ki khuthangda nongmada changba polam singmaroina cheng hawai tilhau thau thumna chingba mateng pangkhrai mateng pangbagi khongchar aduda saruk yakiba chursanpur maite united committee ki ko convener nap ning thaujam na hai ngasi IDP singna mateng pangliba si paisa paiba amadi leibagi nate isagi yum mai thadokibada ki leifam leitaduna awaba mayok ngariba asi IDP aikoi isa da hana thokiba amadi masigi awaba sikhang ngasi angamba kharada oirabasu makoida mateng pangmani haiki South Loksing Village Authority ki treasurer Sangnau Prang ni sena hai litanda hojik thokliba irang sida awaba mayang ariba miyam gi damak ngasi mateng pangba lakpa siamna nungaiba phawi masina mitei ka tangkhul ani gi marakta leinariba mari adu mayek sengna takwe tangkhul gi sinau singna mayong nariba awaba sibu khangbiba ga loinana mateng pangbirakwa si haninga leitana thagali haina phongdokhe Manipur da palib langa asidi India langa na remote pairaga sanari bani haina asangka sana phongdokre haujuk Manipur da palib langa asidi India langa na remote pairaga sanari bani kanglup ani khanabada kanglup amana misam oiraga masangak thoksana ba khulai amata su paijadaba aduga kanglup amana AK47 pairaga khanarabadi kanglup adu muthatpa natraga manghanba natana kari oigani haina Indigenous Peoples Forum Manipur gi advisor asangka sana phongdokre Wafam Singara All Manipur United Clubs Organization Amukogi Kuntraga Humda Shuba Mapok Kumon Thoram Kwakitel Akam Lekai the Labor Organization Asigi Office the Pang Tokiba Thoram da Saru Yaraduna Mahana Pongdo Kibani Thoramasida Amukogi President Sanjoy Sorokaibam Poire Lamarot Mairapai be upon the Manipur President Soiraja Mamsa Amukogi Hanagamaru but Tomi Singoinana Organization Asiga Punas Admirable Luxing Ohar Poire Lamarol Mairapai be upon the Manipur All Manipur Women Volunteer Organization National Research Center Manipur Manipuri Students Federation Singba Organization Singimi Hutsingna Sarugyake Asanka Sana Makata na Hai Kibadi Nasingasima Kuki Gamite Singa Marakta Tok Libab Kudong Tiba Si Kuki Singa Popi Taraga Madudagi Lakpa Selna Kusukulai Niktina Paisilaga Indigenous Soin Ladiba Maite Sing the land Satarakliba Sene Aduga Hosina Amuk Tankul Sing the Awapa Tahalare Tankulamata Litan Pagamdre Masipunamaxi India Lagna separate administration Taubanane Unlawful Oiraba Cookies Sing no Pai Bukulai Sing Ase Amata Lokatre Aduga Tampakana Combing Operation Pangtau the Tauri Mayamasi Uraga Sukarisu Tawangam the lady Maram de Manipurgi MLA Singti Ayamana Central Government ki remote control the Satpanina Makwina Manning Tamna Taba Amta Tawangam de Haina Pongdoke Haukiba Chahitara the inflation gi sang khwaidagi nemba hwkhre thabak phangdabagi masing hantarakle haina FM na phondokre Lok Sabha da sathariba budget session gi manung sanna ngarang finance minister Nirmala Sitharaman phongdokhibada leba asigi oina haukiba Chahitara da inflation gi sang khwaidagi nemba hwkhe loinana thabak phangdabagi sang so hantarakle Kumja 2015 dagi na 2025 phawbagi oina inflation gi sang asi hana leramba phibam dagi yamna nem tharakpani Laibasagi inflation rate asi USA amasung UK dagi hantaribani haike
ꯃꯁꯤꯒꯤ ꯆꯥꯎꯔꯕ ꯃꯔꯝꯗꯤ ꯂꯩꯕꯥꯛꯁꯤꯗ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯥꯔꯀꯦꯠ ꯀꯌꯥ ꯑꯃ ꯂꯥꯛꯄꯅ ꯑꯆꯧꯕ ꯃꯔꯝ ꯑꯃ ꯑꯣꯏꯔꯤ ꯑꯗꯨꯕꯨ ꯏꯟꯐ꯭ꯂꯦꯁꯟꯒꯤ ꯂꯩꯔꯤꯕ ꯐꯤꯒꯔ ꯑꯁꯤꯅ ꯎꯠꯂꯤꯕ ꯑꯁꯤ ꯐꯤꯁꯀꯦꯜ ꯄꯣꯂꯤ ꯑꯃꯁꯨꯡ ꯇ꯭ꯔꯦꯗ ꯄꯣꯂꯤꯁꯤꯒꯤ ꯃꯥꯏꯀꯩꯗ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡꯗ ꯆꯪꯁꯤꯜꯂꯤ ꯍꯥꯏꯕ ꯑꯗꯨꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯔꯤꯖꯔꯚ ꯕꯦꯡꯛ ꯑꯣꯐ ꯏꯟꯗꯤꯌꯥꯒ ꯂꯣꯏꯅꯅ ꯏꯟꯐ꯭ꯂꯦꯁꯟ ꯆꯥꯡ ꯑꯃꯗ ꯍꯟꯊꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯃꯔꯨꯑꯣꯏꯅ ꯈꯣꯡꯊꯥꯡ ꯃꯔꯤ ꯄꯥꯏꯈꯠꯇꯨꯅ ꯂꯩꯉꯥꯛꯅ ꯏꯟꯐ꯭ꯂꯦꯁꯟ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯍꯣꯠꯅꯔꯤ ꯗꯥꯏꯅꯥꯃꯤꯛ ꯗ꯭ꯌꯨꯇꯤ ꯃꯦꯅꯦꯖꯃꯦꯟꯠꯀꯤ ꯃꯈꯥꯗ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯒꯤ ꯃꯃꯜ ꯍꯦꯟꯒꯠꯂꯛꯄꯗ ꯀꯁꯇꯝ ꯗ꯭ꯌꯨꯇꯤ ꯍꯟꯊꯍꯟꯕ ꯑꯅꯤꯁꯨꯕꯗ ꯃꯇꯤꯛ ꯆꯥꯕ ꯕꯐꯔ ꯁ꯭ꯇꯣꯛ ꯊꯝꯗꯨꯅ ꯃꯔꯨꯑꯣꯏꯅ ꯔꯦꯜꯋꯦꯅ ꯄꯣꯠꯂꯝ ꯀꯌꯥ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕꯒꯤ ꯃꯔꯨꯑꯣꯏꯕ ꯂꯝꯕꯦꯜ ꯑꯣꯏꯍꯟꯕ ꯑꯍꯨꯝꯁꯨꯕꯗ ꯒꯨꯗꯁ ꯑꯦꯟ ꯁꯦꯜ ꯇꯦꯛꯁ ꯔꯦꯁꯅꯦꯂꯥꯏꯖ ꯇꯧꯕ ꯑꯃꯗꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔꯒꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯂꯩꯉꯥꯛꯅ ꯁꯄꯣꯔꯠ ꯇꯧꯕ ꯑꯁꯤꯅꯤ ꯍꯥꯏꯔꯤꯕ ꯈꯣꯡꯊꯥꯡ ꯃꯔꯤ ꯑꯁꯤꯅ ꯏꯟꯗꯤꯌꯥꯒꯤ ꯏꯟꯐ꯭ꯂꯦꯁꯟ ꯔꯦꯠ ꯑꯁꯤ ꯍꯟꯊꯔꯛꯄꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯄꯥꯏꯂꯣꯠ ꯄ꯭ꯔꯣꯖꯦꯛ ꯑꯃ ꯑꯣꯏꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯗꯣꯛ ꯁ꯭ꯀ꯭ꯋꯥꯗꯀꯤꯗꯃꯛ ꯇꯥꯡꯈꯨꯜ ꯍꯨꯏ ꯇ꯭ꯔꯦꯅꯤꯡ ꯄꯤꯕ ꯍꯧꯈ꯭ꯔꯦ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯂꯨꯆꯤꯡꯕ ꯑꯦꯟꯗꯤꯑꯦꯒꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯑꯠꯃꯥ ꯅꯤꯔꯚꯔ ꯍꯥꯏꯕꯗꯤ ꯋꯥꯠꯇ ꯄꯥꯗꯕ ꯃꯤꯄꯥꯜ ꯇꯥꯡꯗꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯅꯅꯕꯒꯤ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪ ꯑꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯇꯥꯡꯈꯨꯜ ꯍꯨꯏꯕꯨ ꯑꯦꯑꯥꯔꯒꯤ ꯗꯣꯛ ꯁ꯭ꯀ꯭ꯋꯥꯗꯇ ꯌꯥꯎꯍꯟꯅꯅꯕꯒꯤꯗꯃꯛ ꯃꯊꯧ ꯇꯥꯕ ꯇ꯭ꯔꯦꯅꯤꯡ ꯄꯤꯕ ꯍꯧꯔꯦ ꯍꯥꯏꯔꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯗꯣꯛ ꯇ꯭ꯔꯦꯅꯤꯡ ꯁꯦꯟꯇꯔ ARDTCꯒꯤ ꯑꯣꯐꯤꯁꯔ ꯀꯃꯥꯟꯗꯤꯡ ꯂꯦꯐꯇꯤꯅꯦꯟꯠ ꯀꯔꯅꯦꯜ ꯑꯂꯣꯛ ꯄꯇꯦꯜꯅ PTIꯗ ꯐꯣꯡꯗꯣꯛꯈꯤꯕꯗ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯐꯤꯜꯗꯁꯤꯡꯗ ꯑꯠꯃꯥ ꯅꯤꯔꯚꯔ ꯚꯥꯔꯠꯀꯤ ꯄꯥꯟꯗꯝ ꯃꯥꯏ ꯄꯥꯛꯅꯅꯕ ꯂꯩꯕꯥꯛ ꯃꯤꯌꯥꯝꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯗ ꯅꯠꯇꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁꯀꯤ ꯗꯣꯛ ꯁ꯭ꯀ꯭ꯋꯥꯗꯁꯤꯡꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯍꯨꯏ ꯌꯥꯎꯍꯟꯕꯒꯤ ꯑꯄꯥꯝꯕ ꯐꯣꯡꯗꯣꯛꯄ ꯂꯩ ꯃꯔꯝ ꯑꯗꯨꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯟꯗꯤꯖꯤꯅꯁ ꯍꯨꯏ ꯃꯈꯜꯁꯤꯡ ꯗꯣꯛ ꯁ꯭ꯀ꯭ꯋꯥꯗꯇ ꯍꯥꯞꯅꯅꯕ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯃꯊꯧ ꯇꯥꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯄꯥꯏꯈꯠꯇꯨꯅ ꯂꯥꯛꯂꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯗꯣꯛ ꯁ꯭ꯀ꯭ꯋꯥꯗꯇ ꯍꯨꯏ ꯕ꯭ꯔꯤꯗ ꯃꯈꯜ ꯃꯔꯤ ꯂꯩ ꯍꯨꯏ ꯕ꯭ꯔꯤꯗ ꯃꯈꯜ ꯃꯔꯤ ꯑꯗꯨꯗꯤ ꯂꯦꯕ꯭ꯔꯥꯗꯣꯔ ꯖꯔꯃꯟ ꯁꯦꯐꯔ ꯕꯦꯜꯒꯤꯌꯥꯟ ꯃꯦꯂꯤꯅꯣꯁ ꯑꯃꯗꯤ ꯇꯥꯡꯈꯨꯜ ꯍꯨꯏꯅꯤ ꯍꯨꯏ ꯃꯈꯜ ꯃꯔꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯄꯥꯏꯂꯣꯠ ꯄ꯭ꯔꯣꯖꯦꯛ ꯑꯃ ꯑꯣꯏꯅ ꯍꯧꯈꯤꯕ 2022ꯗ ꯇꯥꯡꯈꯨꯜ ꯍꯨꯏ 6 ARꯒꯤ ꯗꯣꯛ ꯁ꯭ꯀ꯭ꯋꯥꯗꯇ ꯀꯃꯤꯁꯟ ꯇꯧꯈꯤꯕ ꯂꯩꯈ꯭ꯔꯦ ꯇꯥꯡꯈꯨꯜ ꯍꯨꯏ ꯍꯥꯏꯔꯤꯕ ꯍꯨꯏ ꯃꯈꯜ ꯑꯁꯤ ꯂꯩꯅꯥ ꯇꯤꯟꯅꯥ ꯀꯌꯥ ꯉꯥꯛꯊꯣꯛꯄ ꯉꯝꯃꯤ ꯅꯥꯔꯀꯣꯇꯤꯛꯁ ꯗꯤꯇꯦꯛꯁꯟꯗ ꯇꯥꯡꯈꯨꯜ ꯍꯨꯏ ꯉꯁꯤ ꯐꯥꯎꯕ ꯁꯤꯖꯤꯟꯅꯔꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ ꯄꯟꯕ ꯌꯥꯕꯗꯤ ꯇꯥꯡꯈꯨꯜ ꯍꯨꯏ ꯍꯥꯏꯔꯤꯕ ꯍꯨꯏ ꯃꯈꯜ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯐꯪꯕ ꯗꯣꯃꯦꯁꯇꯤꯛ ꯕ꯭ꯔꯤꯗ ꯍꯨꯏ ꯃꯈꯜ ꯑꯃꯅꯤ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯇꯥꯡꯈꯨꯜ ꯍꯨꯏ ꯑꯁꯤ ꯁꯥꯗꯥꯟꯕꯒꯤ ꯊꯕꯛꯇ ꯁꯤꯖꯤꯟꯅꯗꯨꯅ ꯂꯥꯛꯈꯤꯕ ꯍꯨꯏ ꯃꯈꯜ ꯑꯃꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯅꯔꯛꯂꯤ ꯂꯥꯛꯂꯤꯕ 2027ꯒꯤ ꯃꯥꯔꯆ ꯊꯥꯗ ꯇꯥꯃꯤꯜ ꯅꯥꯗꯨꯅ ꯐꯪꯕ ꯀꯣꯝꯕꯥꯏ ꯕ꯭ꯔꯤꯗꯀꯤ ꯍꯨꯏ ꯑꯃꯗꯤ ꯇꯥꯡꯈꯨꯜ ꯍꯨꯏ ꯃꯄꯨꯡ ꯐꯥꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯗꯣꯛ ꯁ꯭ꯀ꯭ꯋꯥꯗꯇ ꯏꯟꯗꯛꯁꯟ ꯇꯧꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯔꯦ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯛꯂꯤ ꯂꯝꯕꯤ ꯅꯨꯡꯉꯥꯏꯇꯕꯒꯤ ꯑꯋꯥꯕ ꯂꯩꯍꯟꯗꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯅ CMꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯤꯌꯥꯝꯗ ꯂꯝꯕꯤ ꯅꯨꯡꯉꯥꯏꯇꯕꯒꯤ ꯈꯨꯗꯣꯡꯊꯤꯕ ꯃꯥꯌꯣꯛꯅꯍꯟꯗꯅꯕ ꯂꯥꯛꯂꯤꯕ ꯑꯅꯧꯕ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯅ ꯍꯣꯠꯅꯒꯦ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯉꯔꯥꯡ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯅ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯀꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯇ꯭ꯔꯥꯟꯁꯄꯣꯔꯠꯅ ꯁꯤꯟꯗꯨꯅ ꯊꯥꯕꯨꯝ ꯑꯃ ꯆꯠꯊꯔꯛꯄ ꯔꯣꯗ ꯁꯦꯐꯇꯤ ꯃꯟꯊ ꯑꯣꯕꯖꯥꯔꯕꯦꯁꯟ 2026 ꯂꯣꯏꯁꯤꯟꯕꯒꯤ ꯊꯧꯔꯝꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯏꯝꯐꯥꯜꯒꯤ ꯄꯦꯂꯦꯁ ꯒꯦꯠꯇ ꯂꯩꯕ ꯁꯤꯇꯤ ꯀꯟꯚꯦꯟꯁꯟ ꯁꯦꯟꯇꯔꯗ ꯑꯦꯗꯤꯁꯅꯦꯜ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯅꯨꯔꯥꯒ ꯄꯥꯁꯄꯥꯏꯅ ꯄ꯭ꯔꯤꯁꯥꯏꯗ ꯇꯧꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯅ ꯆꯤꯐ ꯒꯦꯁ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯄꯨꯅꯤꯠ ꯀꯨꯃꯥꯔ ꯒꯣꯌꯜ ꯅꯧꯅ ꯁꯦꯝꯕ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯒꯤ ꯀꯦꯕꯤꯅꯦꯠ ꯃꯤꯅꯤꯁꯇꯔ ꯃꯊꯪꯁꯤꯠꯅ ꯒꯣꯕꯤꯅꯥꯁ ꯀꯣꯟꯊꯧꯖꯝ ꯑꯃꯗꯤ ꯈꯨꯔꯥꯏꯖꯝ ꯂꯣꯀꯦꯟꯁꯤꯡꯅ ꯒꯦꯁ ꯑꯣꯐ ꯑꯣꯅꯔꯁꯤꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ ꯉꯔꯥꯡꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯗꯤꯖꯤꯇꯦꯜꯒꯤ ꯈꯨꯠꯊꯥꯡꯗ ꯀꯅꯦꯛꯇꯤꯚꯤꯇꯤ ꯐꯒꯠꯍꯟꯅꯕ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯈꯨꯗꯣꯡꯆꯥꯕ ꯍꯦꯟꯒꯠꯍꯟꯅꯕ ꯃꯅꯤꯄꯨꯔ ꯍꯦꯂꯤ ꯁꯥꯔꯚꯤꯁ ꯄꯣꯔꯇꯦꯜ ꯍꯥꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯇ꯭ꯔꯥꯐꯤꯛꯀꯤ ꯀꯥꯡꯂꯣꯟ ꯊꯨꯒꯥꯏꯕꯁꯤꯡ ꯂꯥꯏꯅ ꯐꯥꯒꯠꯄ ꯑꯃꯗꯤ ꯂꯝꯕꯤꯒꯤ ꯈꯨꯗꯣꯡꯊꯤꯕ ꯍꯟꯊꯍꯟꯕꯗ ꯃꯇꯦꯡ ꯆꯥꯎꯅ ꯑꯣꯏꯒꯗꯕ ꯇꯦꯛꯅꯣꯂꯣꯖꯤ ꯑꯃꯁꯨꯡ equipmentsing ꯌꯥꯎꯔꯒ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯏꯟꯇꯔꯁꯦꯞꯇꯔ ꯒꯥꯔꯤ ꯑꯅꯤꯁꯨ ꯐ꯭ꯂꯦꯒ ꯑꯣꯐ ꯇꯧꯗꯨꯅ ꯉꯔꯥꯡꯗꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯊꯧ ꯇꯧꯕ ꯍꯧꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ ꯑꯦꯛꯖꯥꯝ ꯊꯥꯒꯗꯧꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯗ ꯑꯌꯦꯠ ꯑꯄꯟ ꯄꯤꯕꯤꯒꯅꯨ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ ꯆꯍꯤ ꯑꯁꯤꯒꯤ ꯕꯣꯠꯁꯦꯝ ꯑꯃꯗꯤ ꯀꯣꯁꯦꯝꯅ ꯂꯧꯗꯨꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯑꯁꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯑꯦꯛꯖꯥꯝ ꯑꯁꯤ ꯇꯦꯛꯇ ꯀꯥꯏꯗꯅ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯕꯤꯕꯒ ꯂꯣꯏꯅꯅ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯏꯁꯨ ꯅꯠꯇꯅ ꯃꯔꯅꯥꯏ ꯑꯣꯏꯕ ꯏꯁꯨꯒ ꯃꯔꯤ ꯂꯩꯅꯕ ꯊꯧꯗꯣꯛꯇ ꯃꯍꯩꯔꯣꯏꯁꯤꯡꯗ ꯀꯔꯤꯒꯨꯝꯕ ꯃꯈꯜ ꯑꯃꯠꯇꯒꯤ ꯑꯌꯦꯠ ꯑꯄꯟ ꯄꯤꯕꯤꯒꯅꯨ ꯍꯥꯏꯅ ꯑꯣꯜ ꯃꯅꯤꯄꯨꯔ ꯔꯦꯀꯒꯅꯥꯏꯖ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯋꯦꯜꯐꯤꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯥꯄꯤꯜ ꯇꯧꯈ꯭ꯔꯦ ꯉꯔꯥꯡ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯖꯣꯏ ꯈꯨꯃꯟ ꯍꯥꯏ ꯑꯐꯕ ꯈꯨꯟꯅꯥꯏ ꯑꯃ ꯁꯦꯝꯅꯕ ꯑꯐꯕ ꯃꯍꯩꯔꯣꯏ ꯀꯌꯥ ꯄꯨꯊꯣꯛꯄ ꯃꯊꯧ ꯇꯥꯏ ꯃꯁꯤ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯕꯣꯠꯁꯦꯝ ꯑꯃꯗꯤ ꯀꯣꯁꯦꯝꯅ ꯂꯧꯕ ꯑꯦꯛꯖꯥꯝ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯔꯨꯑꯣꯏ ꯃꯔꯝ ꯑꯁꯤꯅ ꯑꯐꯕ ꯃꯍꯩꯔꯣꯏ ꯄꯨꯊꯣꯛꯅꯕꯒꯤꯗꯃꯛ ꯂꯥꯛꯂꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ 13 ꯇꯒꯤ ꯍꯧꯒꯗꯧꯔꯤꯕ ꯀ꯭ꯂꯥꯁ 11ꯒꯤ ꯑꯦꯛꯖꯥꯝ ꯐꯦꯕ꯭ꯔꯨꯋꯥꯔꯤ
ꯇꯔꯥꯇꯔꯦꯠꯇꯒꯤ ꯍꯧꯒꯗꯧꯔꯤꯕ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯒꯤ ꯑꯦꯛꯖꯥꯝ ꯑꯃꯗꯤ ꯂꯥꯛꯂꯤꯕ ꯊꯥ ꯑꯁꯤꯒꯤ ꯀꯨꯟꯍꯨꯝꯗꯣꯏꯗꯒꯤ ꯍꯧꯒꯗꯧꯔꯤꯕ ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯑꯦꯛꯖꯥꯝ ꯑꯁꯤ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯥꯕ ꯌꯥꯅꯕ ꯀꯔꯤꯒꯨꯝꯕ ꯃꯈꯜ ꯑꯃꯠꯇꯒꯤ ꯑꯌꯦꯠꯄ ꯄꯤꯕꯤꯒꯅꯨ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯑꯦꯛꯖꯥꯝ ꯑꯍꯨꯝ ꯑꯁꯤ ꯊꯥꯒꯗꯧꯔꯤꯕ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯗ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯏꯐ ꯃꯪꯒꯣꯜ ꯄꯤꯖꯔꯤ ꯌꯥꯝꯅ ꯐꯖꯕ ꯑꯦꯛꯖꯥꯝ ꯑꯃ ꯑꯣꯏꯍꯟꯅꯕꯒꯤꯗꯃꯛ ꯑꯦꯛꯖꯥꯝ ꯑꯁꯤꯕꯨ ꯁꯤꯜ ꯂꯥꯡꯒꯗꯧꯔꯤꯕ ꯀꯣꯆ ꯁꯦꯞ ꯑꯃꯗꯤ ꯕꯣꯁ ꯁꯦꯞꯅꯁꯨ ꯅꯤꯡꯊꯤꯅ ꯑꯃꯗꯤ ꯁꯣꯏꯗ ꯉꯥꯝꯗꯅ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯕꯤꯌꯨ ꯂꯣꯏꯅꯅ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅꯁꯨ ꯍꯥꯏꯔꯤꯕ ꯑꯦꯛꯖꯥꯝ ꯑꯁꯤ ꯃꯁꯛ ꯊꯤꯍꯟꯅꯕ ꯍꯣꯠꯅꯕꯤꯒꯅꯨ ꯑꯦꯛꯖꯥꯝꯁꯤꯡ ꯑꯁꯤ ꯃꯍꯩꯔꯣꯏ ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯇꯥꯡꯀꯛ ꯑꯃꯒꯤ ꯑꯦꯛꯖꯥꯝ ꯑꯣꯏꯕ ꯃꯔꯝꯅ ꯃꯁꯤ ꯅꯤꯡꯊꯤꯖꯅ ꯄꯥꯡꯊꯣꯛꯄ ꯉꯝꯅꯕ ꯍꯣꯠꯅꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯗꯨꯒ ꯆꯍꯤ ꯑꯁꯤꯒꯤ ꯁꯦꯁꯟ ꯑꯁꯤꯗꯗꯤ ꯇꯧꯗꯕ ꯌꯥꯗ꯭ꯔꯕ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯏꯁꯨ ꯅꯠꯇꯅ ꯃꯔꯅꯥꯏꯒꯤ ꯑꯣꯏꯕ ꯏꯁꯨꯒ ꯃꯔꯤ ꯂꯩꯅꯕ ꯊꯧꯗꯣꯛꯇ ꯕꯟ ꯕ꯭ꯂꯣꯀꯦꯠꯅꯆꯤꯡꯕ ꯑꯝꯇ ꯇꯧꯕꯤꯒꯅꯨ ꯍꯥꯏꯅꯁꯨ ꯑꯥꯄꯤꯜ ꯇꯧꯔꯛꯂꯦ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤꯉꯩꯗ ꯔꯁꯤꯌꯥꯅ ꯑꯃꯨꯛ ꯍꯟꯅ ꯌꯨꯀ꯭ꯔꯦꯟꯗ ꯑꯀꯟꯕ ꯑꯦꯔꯤꯌꯦꯜ ꯑꯦꯇꯦꯛ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯅ ꯁꯪꯇꯥꯏꯗꯨꯅ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒꯤ ꯃꯔꯛꯇ ꯂꯥꯟ ꯂꯣꯏꯁꯤꯟꯅꯕ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯊꯕꯛ ꯆꯠꯊꯔꯕꯁꯨ ꯔꯁꯤꯌꯥꯟ ꯐꯣꯔꯁꯦꯁꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯂꯝꯗ ꯑꯀꯟꯕ ꯑꯦꯔꯤꯌꯦꯜ ꯑꯦꯇꯦꯛ ꯇꯧꯕꯗꯤ ꯇꯣꯛꯇ꯭ꯔꯤ ꯉꯔꯥꯡ ꯑꯍꯤꯡꯁꯨ ꯃꯐꯝ ꯀꯌꯥꯗ ꯃꯤꯁꯥꯏꯜ ꯑꯃꯁꯨꯡ ꯗ꯭ꯔꯣꯟ ꯀꯌꯥꯃꯔꯨꯝ ꯀꯥꯞꯁꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯅ ꯃꯊꯪ ꯆꯌꯣꯜꯗꯁꯨ ꯑꯃꯨꯛ ꯍꯟꯅ ꯔꯁꯤꯌꯥꯟ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯅꯤꯌꯥꯟ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒꯤ ꯃꯔꯛꯇ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯍꯧꯗꯣꯛꯂꯦ ꯃꯤꯐꯝ ꯑꯁꯤ ꯌꯨꯑꯦꯁꯀꯤ ꯃꯌꯥꯃꯤꯗ ꯅꯠꯇ꯭ꯔꯒ ꯌꯨꯅꯥꯏꯇꯦꯗ ꯑꯥꯔꯕ ꯏꯃꯤꯔꯦꯠ UAEꯒꯤ ꯑꯕꯨꯗꯥꯕꯤꯗ ꯄꯥꯡꯊꯣꯛꯂꯕ ꯌꯥꯏ ꯍꯥꯏꯅ ꯊꯥꯖꯔꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯚ꯭ꯂꯣꯗꯤꯃꯤꯔ ꯖꯦꯂꯦꯟꯁꯀꯤꯅ ꯐꯣꯡꯗꯣꯛꯈꯤꯕ ꯃꯇꯨꯡꯏꯟꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯐꯝ ꯁꯔꯨꯛ ꯌꯥꯒꯅꯤ ꯍꯥꯏꯅ ꯈꯨꯗꯛꯇ ꯀꯟꯐꯥꯔꯝ ꯇꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯔꯁꯤꯌꯥꯒꯤ ꯑꯣꯏꯅꯗꯤ ꯈꯔ ꯍꯥꯏꯅꯤꯡꯗꯕ ꯃꯇꯧ ꯎꯠꯂꯤ ꯍꯥꯏꯔꯤ ꯌꯨꯀ꯭ꯔꯦꯅꯤꯌꯥꯟ ꯑꯦꯌꯔ ꯐꯣꯔꯁꯅ ꯐꯣꯡꯗꯣꯛꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯉꯔꯥꯡ ꯑꯍꯤꯡ ꯔꯁꯤꯌꯥꯟ ꯐꯣꯔꯁꯦꯁꯅ ꯂꯣꯡ ꯔꯦꯟꯖ ꯗ꯭ꯔꯣꯟ 217 ꯑꯃꯁꯨꯡ ꯕꯦꯂꯤꯁꯇꯤꯛ ꯃꯤꯁꯥꯏꯜ 23 ꯑꯃꯗꯤ ꯒꯥꯏꯗꯦꯗ ꯑꯦꯌꯔꯀ꯭ꯔꯥꯐꯠ ꯃꯤꯁꯥꯏꯜ ꯑꯃ ꯌꯨꯀ꯭ꯔꯦꯟꯗ ꯀꯥꯞꯁꯤꯜꯂꯛꯈꯤ ꯍꯥꯏꯔꯤ ꯔꯁꯤꯌꯥꯒꯤ ꯑꯦꯇꯦꯛ ꯑꯗꯨꯗ ꯗꯅꯤꯄ꯭ꯔꯣꯗ ꯆꯍꯤ 4ꯗ ꯉꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯌꯥꯎꯅ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯑꯃ ꯌꯥꯎꯅ ꯃꯤꯑꯣꯏ 4 ꯁꯣꯛꯈꯤ ꯀꯤꯞꯇ ꯔꯦꯁꯤꯗꯦꯟꯁꯤꯌꯦꯜ ꯕꯤꯜꯗꯤꯡ ꯀꯌꯥ ꯀꯥꯏꯈꯤ ꯑꯃꯁꯨꯡ ꯃꯤ 2ꯁꯨ ꯁꯣꯛꯈꯤ ꯍꯥꯏꯔꯤ ꯅꯣꯔꯊ ꯀꯣꯔꯤꯌꯥꯒꯤ ꯂꯨꯆꯤꯡꯕ ꯀꯤꯝ ꯖꯣꯡ ꯎꯟꯅ ꯃꯆꯥꯅꯨꯄꯤꯕꯨ ꯃꯍꯥꯛꯀꯤ ꯃꯍꯨꯠ ꯁꯤꯟꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯍꯥꯏꯔꯤ ꯅꯣꯔꯊ ꯀꯣꯔꯤꯌꯥꯒꯤ ꯂꯨꯆꯤꯡꯕ ꯀꯤꯝ ꯖꯣꯡ ꯎꯟꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯀꯤꯝ ꯖꯨ ꯑꯥꯏꯕꯨ ꯃꯍꯥꯛꯀꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯂꯩꯉꯥꯛꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ ꯍꯥꯏꯅ ꯁꯥꯎꯊ ꯀꯣꯔꯤꯌꯥꯒꯤ ꯁ꯭ꯄꯥꯏ ꯑꯦꯖꯦꯟꯁꯤ ꯑꯃꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯁ꯭ꯄꯥꯏ ꯑꯦꯖꯦꯟꯁꯤ ꯑꯁꯤꯅ ꯃꯃꯥꯡꯗ ꯅꯩꯅꯈꯤꯕꯗ ꯏꯟꯈꯠꯂꯛꯂꯤꯕ ꯀꯤꯝ ꯖꯣ ꯑꯥꯏ ꯅꯣꯔꯊ ꯀꯣꯔꯤꯌꯥꯒꯤ ꯂꯨꯆꯤꯡꯕ ꯀꯤꯝ ꯖꯣꯡ ꯎꯟꯒꯤ ꯃꯍꯨꯠ ꯁꯤꯟꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯔꯒꯗꯕ ꯑꯃꯅꯤ ꯁꯤꯑꯣꯜꯒꯤ ꯅꯦꯁꯅꯦꯜ ꯏꯟꯇꯦꯂꯤꯖꯦꯟꯁ ꯁꯥꯔꯚꯤꯁꯅ ꯂꯦꯖꯤꯁꯂꯦꯆꯔꯁꯤꯡꯗ ꯀꯤꯝ ꯖꯣꯡ ꯎꯟꯒꯤ ꯃꯆꯥꯅꯨꯄꯤꯅ ꯃꯍꯥꯛꯀꯤ ꯃꯍꯨꯠ ꯁꯤꯟꯅꯕꯒꯤ ꯄꯥꯎ ꯑꯁꯤ ꯉꯔꯥꯡ ꯀ꯭ꯂꯣꯖ ꯗꯣꯔꯒꯤ ꯕ꯭ꯔꯤꯐꯤꯡ ꯑꯃꯗ ꯐꯣꯡꯗꯣꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯀꯤꯝ ꯖꯣ ꯑꯥꯏꯅ ꯍꯟꯗꯛꯇ ꯑꯥꯔꯝ ꯐꯣꯔꯁꯦꯁ ꯗꯦ ꯁꯦꯔꯦꯃꯣꯅꯤꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯑꯃꯁꯨꯡ ꯀꯥꯝꯁꯨꯁꯥꯟ ꯄꯦꯂꯦꯁ ꯑꯣꯐ ꯗꯤ ꯁꯟꯗ ꯆꯠꯈꯤꯕ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯃꯍꯨꯠ ꯁꯤꯜꯂꯛꯄ ꯌꯥꯕꯒꯤ ꯈꯨꯗꯝꯁꯤꯡ ꯂꯩꯔꯦ ꯍꯥꯏꯔꯤ ꯀꯥꯝꯁꯨꯁꯥꯟ ꯄꯦꯂꯦꯁ ꯑꯣꯐ ꯗꯤ ꯁꯟ ꯑꯁꯤ ꯅꯣꯔꯊ ꯀꯣꯔꯤꯌꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯃꯐꯝꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯕꯒ ꯂꯣꯏꯅꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯒ꯭ꯔꯦꯠ ꯂꯤꯗꯔ ꯀꯤꯝ ꯇꯨ ꯁꯨꯡ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯗꯤꯌꯔ ꯂꯤꯗꯔ ꯀꯤꯝ ꯖꯣꯡ ꯇꯨꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈꯤꯕ ꯃꯐꯝ ꯑꯃꯅꯤ ꯍꯥꯟꯅꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯁꯤ ꯀꯤꯝ ꯖꯣ ꯑꯥꯏꯒꯤ ꯃꯙꯧ ꯑꯃꯁꯨꯡ ꯃꯄꯨꯕꯣꯛꯅꯤ ꯍꯥꯏꯔꯤ ꯏꯖꯤꯞꯀꯤ ꯔꯣꯌꯦꯜ ꯇꯨꯝꯁꯤꯡꯗ ꯆꯍꯤ 2000 ꯁꯨꯔꯕ ꯇꯥꯃꯤꯜ ꯕ꯭ꯔꯥꯍꯃꯤ ꯏꯟꯁꯀ꯭ꯔꯤꯞꯁꯟ ꯊꯦꯡꯅꯈ꯭ꯔꯦ ꯍꯥꯏꯔꯤ ꯏꯖꯤꯞꯇ ꯂꯩꯔꯤꯕ ꯚꯦꯂꯤ ꯑꯣꯐ ꯀꯤꯡꯁ ꯍꯥꯏꯅ ꯈꯪꯅꯕ ꯃꯐꯝ ꯑꯗꯨꯗ ꯑꯀꯟꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯃꯈꯥꯗ ꯊꯝꯂꯤꯕ ꯔꯣꯌꯦꯜ ꯇꯨꯝꯁꯤꯡ ꯑꯗꯨꯗ ꯆꯍꯤ 2000 ꯍꯦꯜꯂꯕ ꯇꯥꯃꯤꯜ ꯕ꯭ꯔꯥꯍꯃꯤ ꯃꯌꯦꯛꯁꯤꯡ ꯏꯔꯝꯕ ꯊꯦꯡꯅꯈ꯭ꯔꯦ ꯍꯥꯏꯅ ꯔꯤꯁꯔꯆꯔꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯅꯧꯕ ꯗꯤꯁꯀꯚꯔꯤ ꯑꯁꯤꯅ ꯑꯔꯤꯕ ꯏꯟꯗꯤꯌꯥꯒꯤ ꯃꯇꯝꯗ ꯃꯦꯔꯤꯇꯥꯏꯝꯒꯤ ꯄꯨꯋꯥꯔꯤ ꯅꯧꯅ ꯏꯒꯗꯧꯔꯤꯕꯅꯤ ꯍꯟꯗꯛ ꯐꯪꯂꯤꯕ ꯃꯌꯦꯛꯁꯤꯡ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯌꯥꯝꯅ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯇꯥꯃꯤꯜꯒꯤ ꯇ꯭ꯔꯦꯗꯔꯁꯤꯡꯅ ꯏꯖꯤꯞꯀꯤ ꯃꯅꯨꯡ ꯍꯟꯖꯤꯟꯕ ꯃꯐꯝ ꯀꯌꯥꯗ ꯆꯠꯇꯨꯅ ꯇꯨꯔꯤꯖꯝ ꯑꯃꯁꯨꯡ ꯑꯦꯛꯁꯄ꯭ꯂꯣꯔꯦꯁꯟꯒꯤ ꯊꯕꯛ ꯆꯠꯊꯔꯝꯃꯤ ꯍꯥꯏꯕ ꯀꯟꯐꯥꯔꯝ ꯇꯧꯕ ꯉꯝꯈꯤ ꯆꯦꯟꯅꯥꯏꯗ ꯉꯔꯥꯡ ꯄꯥꯡꯊꯣꯛꯄ ꯅꯨꯃꯤꯠ 4ꯅꯤꯒꯤ ꯑꯣꯏꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀꯟꯐꯔꯦꯟꯁ ꯑꯣꯟ ꯇꯥꯃꯤꯜ ꯏꯄꯤꯒ꯭ꯔꯥꯐꯤꯗ ꯏꯖꯤꯞꯀꯤ ꯔꯣꯌꯦꯜ ꯇꯨꯝꯗ ꯇꯥꯃꯤꯜ ꯕ꯭ꯔꯥꯍꯃꯤ ꯃꯌꯦꯛꯁꯤꯡ ꯂꯩꯔꯝꯕ ꯑꯗꯨ ꯃꯁꯛ ꯈꯪꯈꯤꯕꯒꯤ ꯃꯇꯥꯡꯗ ꯁ꯭ꯋꯤꯁ ꯁ꯭ꯀꯣꯂꯥꯔ ꯑꯃ ꯑꯣꯏꯔꯤꯕ ꯄ꯭ꯔꯣꯐꯦꯁꯔ ꯏꯟꯀꯣꯇ꯭ꯔꯣꯁꯅ ꯀꯟꯐꯔꯦꯟꯁ ꯑꯗꯨꯗ ꯈꯨꯗꯣꯜ ꯇꯝꯈꯤꯕꯅꯤ ꯁ꯭ꯋꯤꯖꯔꯂꯦꯟꯗꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯅꯣꯂꯦꯟꯁꯇ ꯄ꯭ꯔꯣꯐꯦꯁꯔ ꯁ꯭ꯇ꯭ꯔꯣꯁꯅ ꯄꯦꯔꯤꯁꯇ ꯂꯩꯕ ꯐ꯭ꯔꯦꯟꯆ ꯁ꯭ꯀꯨꯜ ꯑꯣꯐ ꯑꯦꯁꯤꯌꯥꯟ ꯁ꯭ꯇꯗꯤꯁꯀꯤ ꯄ꯭ꯔꯣꯐꯦꯁꯔ ꯆꯥꯔꯂꯣꯠ ꯁ꯭ꯃꯤꯊꯀ ꯂꯣꯏꯅꯅ ꯏꯖꯤꯞꯀꯤ ꯅꯤꯡꯊꯧ ꯔꯥꯃꯤꯁꯦꯁ ꯇꯔꯨꯛꯀꯤ ꯇꯨꯝ ꯌꯥꯎꯅ ꯇꯣꯉꯥꯟꯕ ꯅꯨꯡꯗꯒꯤ ꯀꯛꯂꯒ ꯁꯦꯝꯕ ꯇꯨꯝꯁꯤꯡꯗ ꯇꯥꯃꯤꯜ ꯕ꯭ꯔꯥꯍꯃꯤ ꯑꯃꯗꯤ ꯄ꯭ꯔꯀꯤꯠꯀꯤ ꯃꯌꯦꯛ 30ꯔꯣꯝ ꯍꯛꯂꯝꯕ ꯊꯦꯡꯅꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯖꯥꯔꯈꯟꯗ ꯃꯥꯋꯤꯁꯅ ꯐꯨꯝꯂꯝꯕ IED ꯄꯣꯈꯥꯏꯕꯗ ꯁꯣꯛꯈꯤꯕ ꯈꯨꯟꯖꯥ 2 ꯑꯗꯨ ꯁꯤꯈ꯭ꯔꯦ ꯖꯥꯔꯈꯟꯒꯤ ꯋꯦꯁ ꯁꯤꯡꯍꯕꯨꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯥꯔꯥꯟꯗꯥ ꯐꯣꯔꯦꯁꯇ ꯃꯥꯋꯤꯁꯁꯤꯡꯅ ꯐꯨꯝꯂꯝꯕ ꯏꯝꯄ꯭ꯔꯣꯚꯥꯏꯖ ꯑꯦꯛꯁꯄ꯭ꯂꯣꯁꯤቭ ꯗꯤꯚꯥꯏꯁ IED ꯑꯃ ꯄꯣꯈꯥꯏꯔꯛꯄꯗꯒꯤ ꯁꯣꯛꯈꯤꯕ ꯈꯨꯟꯖꯥ ꯑꯅꯤꯃꯛ ꯂꯥꯏꯀꯠꯅꯕ ꯉꯝꯗꯅ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯄꯨꯂꯤꯁꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯄꯣꯈꯥꯏꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯋꯦꯁ ꯁꯤꯡꯍꯕꯨꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯖꯔꯥꯏꯀꯦꯂꯥ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯇꯦꯔꯤꯜꯄꯣꯁꯤ ꯈꯨꯟ ꯃꯅꯥꯛꯇ ꯊꯣꯛꯈꯤꯕꯅꯤ ꯂꯩꯈꯤꯗ꯭ꯔꯕ ꯈꯨꯟꯖꯥ 2 ꯑꯗꯨꯒꯤ ꯃꯃꯤꯡ ꯁꯂꯥꯏ ꯆꯦꯔꯕꯥ ꯑꯃꯁꯨꯡ ꯖꯣꯏ ꯁꯤꯡ ꯆꯦꯔꯕꯥ
lawi hana phongdokladuna atopa police official amana haiki makhoi animak tiril posi khundagini hari